Wari Chafuna tabiribesingbu taramna okchari. Ngasigi tangkak asi haujadringayda tabiribesingda ningsingjaba amana. Wari asi kanagumba amataga mari lenajade. Pomnamak wakalna sagatjaba ngaktani. Laubirasi Basanti Kangjamgi mihing ahum suba tangka. Asumna henthoibu chingsinkiba aduda Dr. Prasanta du henthoibu yamna pakana kawa. Henthoi Prasanta ka lehoriba miyuising adusu kibana loire. Prasanta su kari tawgadabano tawfam khangdre. Maga lehoriba miyuising adugi maraktagi amana hairi. Doctor, ekho yamna kire. Mafam asidagi chatkrasi. Prasanta du henthoigi khanbada yamna warami. Aduga tapna hairi. Nakoi halo. Ay mafam asida lehorage. Dr. Prasanta gi wadu taraga amana amuk hairi. Doctor, ekho kaktang hanbasu kire. Kamdawsige. Nakal amadana henthoidu angawbigumna koilaw lawri. Aibu thadu haina. Matam aduda miyoi adu mamit ngangsang ngangna sauna henthoida yengaklami. Henthoidu yamna sukire. Madugi hek nakandana Dr. Pritam du ngasai miyoi aduna khotkibadagi hu kaduna wanthaduna leiri. Asomdana Prasantana maga lehoriba miyoi sing adu puduna amuk lagle. Makoina leiramba mafam aduda. Asumna numittu haukre. Madugi nong ngalakpada leibak pumba sara sankre. Kanchi da leiba Pritam Hospital do masak khangdaba miyoi amana mi phaduna chare haina. Wari asida Kanchi haina sijanariba wahi asi wari asi khaki oina thonjaba lam amagi mamingni. Somdana Dr. Pritamna gyan lakpa matamdadi nong sungandun leiramle. Aduga mana leiriba ka adugi akoibadu koyeng yengai. Mana sum yengakpa matamda urai. Operation taunabagi thariba bed adugi makada mi makok khara taduna leibado. Matam maduda Dr. Pritam du maithung suklaga yamna hainadana hairap sheptharaga yenglakpani. Adubo mi makoksing adugi manakta I mayam ama taduna leibadusu urai. Matam maduda Pritam du oningba phauruktuna machildu sukchilaga khangli. Somdana henthoidu miyoi aduna yamna sukpa mafam amada puduna lagle. Mafam adu yobaga henthoidu maning mamang hairap yengi. Aduga laimaida amuk yengtharakpani. Adubo mana lepliba laimai adu igi ngakta oiramle. Matam maduda henthoidu aki tujung phauna koilaw lawrai. Matam maduda miyoi adu sat changsilaga henthoigi mamangda leplare. Henthoi kibana henman kiduna matung asum halli. Miyoi aduna khangna noklaga harai. Nangna phanakana lawrabasu hausikti nangidamakta khongul libinaba kanasu laklaroi. Henthoi kaptuna harai. Karigino nangna ibu phariba aduga mafam asida karigidamuk purakpano. Miyoi aduna khumlai. Nangdi aigi jinjakni. Aina mi kayagi I thakli. Adubu aina thakliba I asidi subna tangi aigi punsi hingnabani. Aduga aina khwaidagi pamba I di nangi I ni. Nangi I du thaklaga aigi pangal henkalakani. Ai ngasidi nangi I thakkani. Henthoi kapna ai di achamba mi. Aduna nangna aigi I si thaklabasu karisu kanaba phangloi. Aibu thadokpiyo. Asumna tauringaiduda henthoigi tungdagi misak amana nasol pikna kaurai. Henthoidu khangboi kariboi sat onthorai. Matam aduda magi tungdo mihing manam wawa namlaba saru polang ama lepdun leiramle. Madu ubada henthoidu khanglaw lawrai. Saru polang aduna henthoibu paikadabagi makhutu lamba horai. Henthoidu amuksu lawduna mafam adugi akoiba aduda koisyen chelami. Mana lawjai haibadu mangai. Chenjai haibadu mangai. Tabinaba leite. Atopa senthoknaba lambisu leite. Asomdana kamdori. Hospital aduda leiriba mayamsing adu
ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯕꯁꯨ ꯃꯈꯣꯏꯗꯤ ꯂꯩꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯟꯆꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯖꯗꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯊꯣꯡ ꯂꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯈꯨꯜ ꯑꯗꯨ ꯊꯦꯡꯅ ꯃꯝꯅ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯍꯥꯏꯅꯩ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯆꯠꯂꯤꯉꯩꯗ ꯊꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯄꯟꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯗꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯨꯛꯏ ꯃꯐꯝꯗꯣ ꯃꯤꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯒꯤ ꯂꯩꯐꯝꯒ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯍꯦꯟꯊꯣꯏꯗꯨ ꯃꯊꯟꯇ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯨ ꯃꯈꯣꯡ ꯄꯥꯟꯕꯒꯨꯝ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯩꯃꯥꯏꯗ ꯖꯤꯔꯤ ꯆꯦꯟꯕꯒꯨꯝꯅ ꯎꯔꯛꯂꯦ꯫ ꯀꯤꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯍꯦꯟꯊꯣꯏꯗꯨ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ, ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯈꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯝꯁꯨ ꯎꯆꯤꯜ ꯅꯥꯆꯤꯜꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡ ꯂꯦꯞꯈꯤꯕ ꯉꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯤꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯏꯁꯥ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯇꯝꯗꯨ ꯊꯣꯛꯂꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯞ ꯐꯥꯔꯒ ꯄ꯭ꯔꯤꯇꯝꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯝꯁꯨ ꯈꯥꯔꯤꯕ ꯋꯥꯜ ꯑꯗꯨꯗ ꯌꯩꯔꯒ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄ꯭ꯔꯁꯥꯟꯇꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯅꯔꯒꯅꯨ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏ ꯄꯨꯕ ꯉꯝꯖꯔꯣꯏ." ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯈꯟꯕ ꯌꯥꯕ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯅꯥꯟꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯤꯇꯝꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯃꯈꯨꯠ ꯃꯁꯥꯁꯨ ꯂꯣꯏꯅ ꯇꯠꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯍꯦꯟꯊꯣꯏꯕꯨ ꯀꯧꯔꯛꯏ, "ꯍꯦꯟꯊꯣꯏ!" ꯁꯣꯝꯗꯁꯨ ꯍꯦꯟꯊꯣꯏ ꯄ꯭ꯔꯤꯇꯝꯅ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯪꯂꯥꯗꯤ ꯐꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ, ꯅꯔꯁ ꯀꯌꯥꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯈꯠꯂꯤ꯫ ꯄ꯭ꯔꯤꯇꯝꯒ ꯍꯦꯟꯊꯣꯏꯒꯗꯨ ꯀꯔꯝ ꯊꯣꯛꯂꯤꯒꯕ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯞꯄꯁꯨ ꯌꯥꯎꯅꯔꯤ ꯀꯤꯕꯗꯒꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯂꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯄꯥꯈꯠꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯄ꯭ꯔꯁꯥꯟꯇꯁꯨ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯑꯃꯁꯨ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯥꯟꯇꯗꯨ
ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯃꯀꯣꯛ ꯑꯗꯨ ꯐꯝꯊꯔꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯁꯣꯛꯀꯦ ꯇꯧꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯈꯨꯠꯇꯨ ꯆꯤꯛꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯁꯥꯟꯇꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯋꯥꯜ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯩꯔꯤ. ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯑꯃꯅ ꯑꯃꯒꯤ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯄ꯭ꯔꯁꯥꯟꯇꯗ ꯌꯦꯡꯂꯛꯏ. ꯗꯣꯛꯇꯔ ꯄ꯭ꯔꯁꯥꯟꯇꯗꯨ ꯉꯥꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯐꯝꯊꯕ ꯍꯧꯔꯛꯂꯦ. ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜ ꯑꯃꯗꯤ ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯅꯈꯣꯏ ꯂꯣꯏꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ. ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯨ ꯀꯤꯔꯦ. ꯄ꯭ꯔꯁꯥꯟꯇ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯆꯠꯂꯣ, ꯅꯈꯣꯏ ꯆꯠꯂꯣ. ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯁꯥꯟꯇꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕ ꯍꯧꯔꯛꯂꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯕꯒꯨꯝ ꯇꯧꯔꯛꯂꯦ. ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈ꯭ꯔꯦ. ꯑꯇꯩ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛ ꯄ꯭ꯔꯁꯥꯟꯇ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ. ꯑꯁꯣꯝꯗꯅ ꯄ꯭ꯔꯤꯇꯝꯗꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯂꯣꯏꯅ ꯃꯆꯣꯏ ꯇꯥꯔꯦ. ꯁꯣꯝꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯍꯦꯟꯊꯣꯏꯅ ꯃꯩꯉꯥꯜ ꯑꯃ. ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯌꯣꯝꯂꯕ ꯃꯁꯥꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄꯒꯨm ꯇꯧꯔꯛꯏ. ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯗꯨ ꯀꯞꯂꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯞ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ, ꯀꯅꯥꯅꯣ? ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯏ ꯊꯛꯄ ꯐꯪꯂꯒꯅꯤ. ꯃꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯆꯩꯔꯛꯏ, ꯁꯥ, ꯅꯪꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯅꯤ. ꯁꯥ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯄꯗꯤ ꯅꯠꯇꯦ. ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯅ ꯑꯩꯒꯤ ꯏ ꯊꯛꯄꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ. ꯅꯪꯅ ꯃꯤ ꯆꯥꯕ ꯉꯝꯕ, ꯃꯤꯒꯤ ꯏ ꯊꯛꯄ ꯉꯝꯕ, ꯅꯪꯗꯤ ꯃꯤꯍꯤꯡ ꯆꯥꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ. ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯟꯊꯣꯏꯅ ꯉꯥꯡꯕ ꯇꯥꯗꯦ. ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯊꯣꯏꯕꯨ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯍꯦꯟꯊꯣꯏꯒꯤ ꯃꯉꯛ ꯁꯝꯗ ꯆꯤꯛꯇꯧꯒꯤ ꯇꯧꯔꯛꯏ. ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯊꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯗꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯉꯥꯛꯂꯒ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯦꯟꯊꯣꯏꯕꯨ ꯆꯤꯛꯂꯒꯦ ꯃꯇꯥꯒꯨꯝ ꯃꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ. ꯍꯦꯟꯊꯣꯏꯁꯨ ꯏꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯅ ꯈꯔ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯃꯥꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ. ꯃꯈꯨꯠꯇꯨ ꯑꯁꯨꯝ ꯁꯤꯊꯕ ꯍꯧꯔꯛꯂꯦ. ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯦꯟꯊꯣꯏꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯊꯦꯡꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯍꯦꯟꯊꯣꯏ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ. ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯍꯨꯝꯂꯛꯈꯤꯕ ꯅꯨꯡꯁꯤꯠꯅꯣ ꯈꯪꯍꯧꯗꯅ ꯍꯦꯟꯊꯣꯏꯗꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ. ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯍꯦꯟꯊꯣꯏꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯤꯑꯣꯏ ꯑꯗꯨ ꯁꯥꯎꯅ ꯉꯪꯂꯒ ꯍꯦꯟꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯍꯦꯟꯊꯣꯏꯗꯤ ꯁꯣꯝꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ. ꯍꯦꯟꯊꯣꯏ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ. ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯗꯨ ꯄ꯭ꯔꯤꯇꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯄ꯭ꯔꯤꯇꯝꯁꯨ ꯍꯦꯟꯊꯣꯏꯕꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ. ꯍꯦꯟꯊꯣꯏꯗꯨ ꯄ꯭ꯔꯤꯇꯝꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯄ꯭ꯔꯤꯇꯝꯁꯨ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯒ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ. ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯁꯠ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯤꯇꯝꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ.
Pritamsu Henthoi masak ubada adum khange karigumba ama thokre haiba Henthoi gi masada leiriba dakpham sing adu ubada Pritamna Henthoi bu tapna inthoklaga atai doctor amadi mi singdudi Henthoi na ma khangde haibagum tawri Pritam du masa yamna sole makutusu loina soklabani Pritam na hairi Henthoi asigi upambi sigi makhada aibo amukta pamalo Henthoi na Pritam bu samduna puraklaga tapna pamali asumna ani du ichik chikna phamlingai matam aduda hospital adugi manungdagi Dr. Prasanta du turoi ngaroi tawraga thoglakpadu Henthoi na urai aduga Pritam da yengo tu ada thoglakbisi Dr. Prasanta ni masi haiduna makut thinduna takli Pritam du Prasanta da yenglai Prasanta du tapna lakpana Henthoi gi manak yaurakle matam aduda Henthoi amadi Pritam ani du Prasanta gi masak tu ubada yamna hainadaba phawre haibadi makuttu su loina marang turangle matil su oro tari aduga masadu su tairib I aduna su magi mamai du yengpham khangtre mamit su loina ngangkale Henthoi du yam tapna kawi Prasanta da doctor Prasanta du Henthoi da yenglai Pritam amadi Henthoi na khangle madudi Dr. Prasanta si hanagi doctor du oidre haiba magi wangang sangang phibam murti loina ole asumna tawringai aduda miyoi adu hospital aduda yauraktuna Henthoi gu Pritam ga phamliba adugi tungda leplaga makhutu lamba horakle Henthoi su Pritam da mafam asi thadoklaga chatlasi haidun leiringai chairak aduda Henthoi gi ngaksamdu miyoi aduna pairaga thangkatkre Pritam du madu ubada yamna pakhatna Henthoi haina kauri madugi tanjaduda Prasantana Pritam gi mamang dumaktada magi makhutta pakliba isingdu matomta phak chaba horai Pritam madu yengba ngamdaduna mamit jejet usinjai aduga Henthoi du miyoi aduna awangba u magi mathakta thangkatkre Pritam mathong khangdre hausi ma chenba sungamde masadu yamna solibani Henthoi achouba u adugi usada leplaga kaptuna Pritam bu kauraklami Pritam su sat yenkhatloi adubu hospital adugi get hek changphamda hauliba achouba khongang pambi adugi usada Henthoi du leptuna leibu urai mana hek yenglakpaga miyoi aduna Henthoi bu u masa adudagi intharakpaga mapa chap chanakre wari asigi mathangi part ngai minasi